ꯒꯣꯕꯤꯟ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯦꯟꯁꯤꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯒ ꯆꯠꯇꯨꯅ ꯃꯃꯧꯕꯨ ꯂꯧꯕꯤꯔꯨꯔꯦ꯫ ꯊꯥꯅꯤꯜꯅ ꯆꯠꯇꯨꯅ ꯄꯥꯎ ꯍꯜꯂꯨꯔꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯛꯏ꯫ ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯊꯤꯜꯂꯛꯎ ꯍꯥꯏꯔꯗꯨꯅ ꯅꯥꯎꯕꯤꯁꯨ ꯊꯤꯟꯅꯕ ꯐꯖꯅ ꯀꯦꯕ ꯂꯣꯏꯔꯒ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯣꯕꯤꯟꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯒꯣꯕꯤꯟ ꯆꯤꯌꯔ ꯑꯃꯗ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯎꯕꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯒꯣꯕꯤꯟꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ "ꯗꯥꯗꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ"꯫ ꯒꯣꯕꯤꯟ ꯇꯞꯅ ꯅꯥꯎꯕꯤꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯥꯎꯕꯤ, ꯅꯪ ꯌꯨꯝꯗ ꯑꯩꯅ ꯐꯥꯕꯅꯦꯗꯤ ꯍꯥꯏꯒꯅꯨꯀꯣ"꯫ ꯅꯥꯎꯕꯤ ꯒꯣꯕꯤꯟꯒꯤ ꯋꯥꯗꯨꯗ ꯇꯞꯅ ꯅꯣꯛꯂꯛꯏ꯫ ꯅꯥꯎꯕꯤꯒꯤ ꯌꯥꯇꯣꯟ ꯇꯝꯃꯛ ꯎꯔꯗꯨꯅ ꯆꯤꯝꯕꯥꯜ ꯅꯥꯝꯃ ꯄꯩꯇꯛ ꯇꯧꯅ ꯅꯣꯛꯂꯤꯕ ꯈꯨꯅꯣꯛꯇꯨꯗ ꯄꯨꯔꯥꯠ ꯉꯥꯎꯈ꯭ꯔꯦ꯫ ꯒꯣꯕꯤꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩ ꯑꯃꯨꯛ ꯖꯦꯜ ꯌꯧꯅꯤꯕ"꯫ ꯅꯥꯎꯕꯤ, "ꯍꯥꯏꯔꯣꯏꯍꯦ"꯫ ꯅꯥꯎꯕꯤ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ꯫ ꯒꯣꯕꯤꯟꯅ ꯅꯥꯎꯕꯤꯒꯤ ꯈꯨꯗꯥꯡꯕꯨ ꯇꯥꯞ ꯐꯥꯔꯛꯏ꯫ ꯅꯥꯎꯕꯤꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯗꯤ ꯑꯣꯟꯁꯤꯜꯂꯛꯇꯦ꯫ ꯒꯣꯕꯤꯟꯅ ꯇꯞꯅ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯩꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕꯤꯔꯕꯗꯤ ꯅꯨꯡꯁꯤꯅ ꯄꯄꯤ ꯑꯝꯇ ꯇꯧꯕꯤꯔꯝꯃꯣ. ꯐꯥꯎꯗ꯭ꯔꯒꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯠꯈꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯎꯕꯤꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯥꯗꯣꯛꯏ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯥꯎꯕꯤꯁꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯈꯤꯇꯪ ꯂꯩꯊꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯒ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ꯫ ꯉꯔꯥꯡ ꯒꯣꯕꯤꯟꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯑꯩꯅ ꯈꯪꯖꯕꯗ ꯀꯜꯂꯕ ꯊꯃꯣꯏꯒꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯅꯤ ꯁꯨꯏ꯫ ꯍꯦꯛ ꯎꯕꯗ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯇꯨꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯨꯞꯇꯨꯅ ꯅꯨꯡꯁꯤꯕ꯫ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯃꯑꯣꯡꯅ ꯃꯇꯧꯅ ꯃꯒꯨꯟꯅ ꯅꯨꯡꯁꯤꯔꯛꯄ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯍꯥꯟꯕꯒꯤꯁꯤꯅꯤ"꯫ ꯅꯥꯎꯕꯤ ꯃꯕꯨꯛꯇ ꯈꯜꯂꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯍꯟꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤꯁꯤꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯀꯔꯝꯕ ꯅꯨꯡꯁꯤꯕ"? ꯒꯣꯕꯤꯟꯁꯨ ꯈꯜꯂꯤ, "ꯐꯔꯦ, ꯃꯥꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯔꯔꯣꯏ꯫ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯃꯥꯏ ꯉꯥꯛꯄꯤꯔꯛꯂꯤꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ"꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯅꯥꯀꯟꯗꯒꯤ ꯅꯥꯎꯕꯤ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯣꯕꯤꯟꯒꯤ ꯑꯣꯏ ꯊꯪꯕ ꯈꯖꯥꯏꯗ ꯄꯞꯄꯤ ꯇꯧꯔꯝꯂꯒ ꯁꯠ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯒꯣꯕꯤꯟ ꯏꯪꯉꯪ ꯉꯛꯏ꯫ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ "ꯑꯁ, ꯑꯩꯗꯤꯕ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯧꯍꯧꯗ꯭ꯔꯦꯅꯦ, ꯑꯣꯟꯊꯣꯛꯄꯒꯤ ꯀꯣꯛꯅꯤꯍꯦ"꯫ ꯒꯣꯕꯤꯟ ꯃꯈꯨꯠꯅ ꯃꯀꯣꯛꯇꯨ ꯅꯥꯜꯂꯗꯨꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯅꯥꯎꯕꯤ ꯒꯥꯔꯤ ꯀꯥꯈꯠꯇꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯖꯔꯒ ꯒꯣꯕꯤꯟ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ꯫ ꯅꯥꯎꯕꯤꯁꯨ ꯊꯤꯟꯈ꯭ꯔꯦ꯫ ꯑꯍꯜꯈꯩꯁꯨ ꯍꯜꯂꯛꯇꯨꯅ ꯄꯨꯟꯅ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯑꯟꯖꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯤꯂꯟꯒ ꯊꯥꯅꯈꯤꯕ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯦꯁꯦꯖ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ "ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯅꯨꯡꯁꯤꯕꯤꯗꯦ"꯫ ꯑꯅꯤꯁꯨꯕ ꯃꯦꯁꯦꯖꯇ ꯑꯁꯨꯝꯅ ꯑꯃꯨꯛ ꯏꯔꯝꯃꯤ, "ꯑꯍꯥꯡꯕ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗ ꯀꯣꯏꯗꯥꯅꯕꯤ ꯉꯧꯔꯣꯛ ꯉꯧꯅ ꯅꯤꯡꯊꯤꯖꯕꯤ ꯊꯥ ꯆꯝꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯒꯤꯁꯨ ꯅꯪꯅ ꯍꯦꯜꯂꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ"꯫ ꯑꯟꯖꯨ ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯌꯦꯡꯉꯤ꯫ "ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯗꯦ, ꯉꯔꯥꯡꯗꯤ ꯑꯩꯒꯤ ꯃꯪꯗ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕꯒꯤ ꯋꯥꯅꯤꯗ, ꯑꯗꯨꯗꯒꯤ ꯏꯃꯥꯅ ꯍꯧꯗꯣꯔꯛꯑꯦ, ꯑꯁ ꯕꯤꯠꯀ ꯂꯣꯏ ꯇꯦꯛ ꯆꯥꯅꯤ"꯫ ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯌꯦꯡꯉꯤ꯫ "ꯏꯃꯥꯗ ꯑꯩꯅ ꯍꯥꯏꯕ, ꯏꯃꯥ ꯑꯩꯁꯦ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯧꯗꯨꯅ ꯁꯨꯛꯌꯥ ꯌꯥꯗꯦꯅ"꯫ ꯑꯟꯖꯨ ꯃꯦꯁꯦꯖ ꯑꯃꯁꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ "ꯁꯟꯙ꯭ꯌꯥ, ꯑꯩ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯦ, ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅꯁꯨ ꯀꯟꯕ ꯉꯝꯂꯔꯣꯏ"꯫ ꯑꯟꯖꯨ ꯃꯦꯁꯦꯖꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯄꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ꯫ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯌꯦꯡꯉꯤ꯫ "ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯒꯅꯤ"꯫ ꯃꯦꯁꯦꯖ ꯑꯃꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯏꯔꯝꯃꯤ, "ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯅꯪꯕꯨ ꯊꯥꯗꯣꯛꯅꯤꯡꯗꯦ"꯫ ꯑꯟꯖꯨ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯌꯦꯡꯉꯤ꯫ "ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯕꯨ ꯂꯨꯅ ꯇꯧꯔꯛꯎꯀꯣ, ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ"꯫
Anju ꯃꯦꯁꯦꯖꯁꯤꯡꯗꯨ ꯄꯥꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯏ꯫ ꯗꯥꯃꯤꯂꯟ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯑꯍꯛꯄ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯄꯤꯕꯤꯔꯝꯃꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡ ꯀꯞꯆꯔꯤꯕꯁꯤ ꯎꯗ꯭ꯔꯕꯣ? ꯑꯁꯨꯛ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯤꯕ? ꯑꯩꯒꯤ ꯏꯇꯧꯁꯤ ꯎꯔꯒ ꯅꯪ ꯄꯦꯜꯂꯨꯀꯣ꯫ ꯑꯩꯗꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯂꯦꯜꯂꯒꯦ꯫ ꯑꯟꯖꯨ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯉꯥꯟꯕꯤ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯟꯖꯨ ꯃꯄꯤ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯂꯩ꯫ ꯉꯥꯟꯕꯤ, ꯏꯆꯥꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ? ꯑꯟꯖꯨ, ꯇꯨꯝꯃꯗꯧꯅꯤ ꯏꯃꯥ꯫ ꯉꯥꯟꯕꯤꯅ, ꯏꯃꯥ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯗꯅ? ꯑꯟꯖꯨ, ꯀꯩꯅꯣ ꯏꯃꯥ? ꯉꯥꯟꯕꯤꯅ, ꯏꯕꯦꯝꯃ, ꯅꯪꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯦ, ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥ ꯑꯃꯗ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯜꯂꯦ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯅꯁꯨ ꯌꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯟꯖꯨ, ꯀꯩꯅꯣ ꯏꯃꯥ, ꯑꯩ ꯌꯥꯕ ꯉꯝꯃꯣꯏꯀꯣ? ꯉꯥꯟꯕꯤ, ꯍꯦ, ꯅꯪ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯆꯣꯞꯍꯜꯂꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯑꯟꯖꯨ, ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯩ ꯌꯨꯝꯗ ꯌꯥꯝꯅ ꯍꯦꯟꯅꯤꯡꯗ꯭ꯔꯕꯣ? ꯉꯥꯟꯕꯤ, ꯏꯕꯦꯝꯃ, ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯤꯗꯤ ꯃꯄꯥꯝꯗ ꯂꯩꯌꯨ ꯇꯝꯂꯝꯗꯦꯅꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯁꯤꯅ ꯑꯁꯦꯡꯕ ꯌꯨꯝꯅꯤ꯫ ꯑꯟꯖꯨ, ꯑꯩ ꯂꯣꯏꯅ ꯈꯪꯉꯦ, ꯑꯗꯨꯕꯨ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯉꯥꯟꯕꯤ, ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯣꯜꯂꯒ ꯅꯪ ꯄꯦꯜꯂꯗ꯭ꯔꯣ ꯍꯥ? ꯑꯟꯖꯨ, ꯏꯃꯥ, ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯉꯥꯟꯕꯤꯅ, ꯐꯩ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯕꯅꯤꯅ ꯍꯤꯡꯉꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯑꯩ ꯍꯧꯖꯤꯛꯃꯛ ꯅꯃꯥꯡꯗ ꯁꯤꯖꯒꯅꯤ꯫ ꯉꯥꯟꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯦꯜꯀꯣꯅꯤ ꯃꯊꯛꯇ ꯀꯥꯈꯠꯈꯤ꯫ ꯑꯟꯖꯨꯁꯨ ꯍꯤꯞꯂꯝꯕꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯃꯃꯥꯁꯨ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯅ ꯅꯪꯅ ꯄꯦꯜꯂꯗꯧꯕ ꯅꯠꯇ꯭ꯔꯣ ꯍꯥ? ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯀꯣ꯫ ꯑꯟꯖꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯀꯞꯂꯤ꯫ ꯏꯃꯥ, ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯌꯥꯖꯔꯒꯦ ꯏꯃꯥ꯫ ꯉꯥꯟꯕꯤ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯔꯛꯏ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯟꯖꯨ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯌꯥꯖꯔꯒꯦ꯫ ꯏꯃꯥ ꯕꯕꯥꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯍꯥꯏꯖꯒꯦ ꯏꯃꯥ꯫ ꯉꯥꯟꯕꯤ ꯍꯥꯏꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯟꯖꯨ ꯀꯞꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤ, ꯃꯗꯨꯅ ꯑꯩꯒꯤꯁꯨ ꯑꯄꯦꯟꯕ ꯑꯣꯏꯖꯗꯨꯅ ꯂꯝꯍꯦꯟꯂꯕꯤ ꯊꯃꯣꯏ ꯑꯁꯤ ꯃꯐꯝꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯁꯤꯟꯅꯖꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯅꯁꯨ ꯏꯊꯟꯇ ꯋꯥꯁꯛꯆꯈꯤ꯫ ꯋꯥꯁꯛ ꯑꯗꯨ ꯏꯃꯥꯅ ꯅꯝꯗꯨꯅ ꯊꯨꯒꯥꯏꯕꯤꯔꯦ꯫ ꯐꯔꯦ, ꯀꯥꯏꯖꯈ꯭ꯔꯁꯅꯨ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯒꯤ ꯗꯥꯃꯤꯂꯟꯅ ꯑꯩꯒꯤ ꯋꯥꯁꯛ ꯑꯗꯨꯕꯨ ꯀꯣꯛꯄꯤꯔꯛꯂꯕꯗꯤ ꯐꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯩꯔꯩꯕꯥꯛꯇꯒꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯔꯕꯗꯤ ꯃꯗꯨꯒꯤ ꯄꯥꯞ ꯄꯨꯝꯕ ꯏꯃꯥ ꯅꯣꯏꯅ ꯄꯨꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯟꯖꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯇꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ꯫ ꯃꯊꯟꯇ ꯃꯤꯂꯟꯒꯤ ꯐꯣꯇꯣ ꯑꯗꯨ ꯐꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯗꯥꯃꯤꯂꯟ, ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯇꯅꯤ ꯂꯥꯠꯂꯤꯕ꯫ ꯀꯅꯥꯒꯤꯁꯨ ꯆꯪꯖꯐꯝ ꯄꯤꯔꯣꯏ ꯈꯟꯗꯨꯅ ꯂꯥꯠꯈꯤꯕꯅꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯤꯀꯨꯞꯁꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤꯌꯦ꯫ ꯑꯗꯨꯕꯨ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯕ ꯃꯥꯒꯤꯁꯨ ꯃꯐꯝ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ? ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯒꯤ ꯁꯛꯇꯝ ꯊꯃꯣꯏꯁꯤꯗ ꯂꯥꯠꯈꯤꯅꯤ? ꯄꯨꯟꯁꯤ ꯆꯨꯞꯄ ꯉꯝꯈꯤꯗ꯭ꯔꯥ? ꯂꯝꯍꯦꯟꯂꯕꯤ ꯊꯃꯣꯏꯁꯤꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯃꯗꯤ ꯄꯤꯔꯝꯃꯨ ꯗꯥꯃꯤꯂꯟ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯗꯥꯃꯤꯂꯟ ꯅꯪꯉꯣꯟꯗꯒꯤ ꯍꯦꯜꯂꯛꯇꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯠꯂꯤꯕ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯑꯩ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯅꯤ? ꯑꯩꯕꯨ ꯍꯔꯥꯎꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯒꯗ꯭ꯔꯣ? ꯑꯩ ꯌꯥꯝ ꯋꯥꯔꯦ ꯗꯥꯃꯤꯂꯟ꯫ ꯑꯁꯨꯝꯅ ꯋꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯂꯣꯏꯌꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯗꯥꯃꯤꯂꯟ, ꯑꯩ ꯂꯨꯍꯣꯡꯂꯒꯦ꯫ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯏꯍꯦꯟ ꯍꯦꯟꯅ ꯂꯥꯠꯆꯈꯤꯕꯅꯦ꯫ ꯑꯟꯖꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯃꯤꯠꯇꯨ ꯄꯨꯡꯄꯣꯝ ꯄꯣꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡꯗꯨꯃ ꯀꯞꯂꯨꯕꯒꯤ ꯃꯀꯣꯛꯁꯨ ꯆꯤꯛꯂꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯍꯧꯒꯠꯂꯨꯔꯒ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯍꯤꯞꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯉꯥꯟꯕꯤ ꯆꯪꯂꯛꯏ꯫ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯃꯆꯥꯕꯨ ꯅꯥꯟꯕꯤꯔꯤ꯫
ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯁꯨ ꯈꯪꯉꯤ ꯉꯁꯤ ꯏꯆꯥꯒꯤ ꯊꯃꯣꯏꯗ ꯃꯤꯂꯟꯕꯨ ꯂꯥꯠꯂꯤ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯛ ꯊꯃꯣꯏ ꯆꯦꯠꯄꯤ ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕ ꯑꯩꯁꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯥꯖꯕ ꯄꯥꯝꯃꯤ꯫ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯏꯃꯥ ꯕꯕꯥꯅ ꯌꯦꯠꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯊꯪ ꯇꯥꯔꯛꯄꯗꯗꯤ ꯏꯃꯥ ꯕꯕꯥꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯊꯤꯡꯂꯣꯏ꯫ ꯃꯁꯤ ꯊꯥꯖꯧꯀꯣ ꯏꯕꯦꯝꯃ." ꯑꯟꯖꯨ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯉꯥꯟꯕꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯟꯖꯨ ꯇꯨꯃꯤꯟꯅ ꯀꯞꯂꯤ꯫ "ꯗꯥ ꯃꯤꯂꯟ, ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯪꯕꯨ ꯄꯟꯗꯨꯅ ꯁꯨꯝ ꯉꯥꯡꯕꯁꯦ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ? ꯃꯗꯨ ꯇꯧꯕꯤꯒꯅꯨꯀꯣ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ꯫ ꯅꯪ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗꯅ ꯑꯗꯨꯃꯛ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯝꯒꯅꯤ꯫ ꯅꯪꯅ ꯇꯠꯇꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯕꯗꯥꯏꯅꯦ, ꯅꯪꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯅ꯫ ꯗꯥ ꯃꯤꯂꯟ, ꯉꯁꯤꯁꯨ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕꯣ? ꯍꯥꯏꯌꯣ, ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕꯣ? ꯗꯥ ꯃꯤꯂꯟ, ꯅꯪ ꯆꯠꯂꯣ, ꯏꯅꯥꯛꯇ ꯂꯩꯔꯅꯨ꯫ ꯑꯩ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ, ꯅꯪ ꯃꯗꯨ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ? ꯅꯪ ꯆꯠꯂꯣ, ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯅꯨꯋꯣ꯫ ꯑꯩ ꯅꯪꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯔꯣꯏ, ꯀꯥꯎꯊꯣꯛꯂꯒꯦ ꯃꯄꯣꯛꯁꯤꯃꯒꯤ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯃꯤ ꯑꯩꯅ ꯃꯨꯠꯊꯠꯂꯒꯦꯀꯣ." ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯥꯎꯕꯤ ꯑꯃꯗꯤ ꯒꯣꯕꯤꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯒꯣꯕꯤꯟꯅ ꯅꯥꯎꯕꯤꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯅꯥꯎꯕꯤꯅ, "ꯍꯜꯂꯣ ꯗꯗꯥ." ꯒꯣꯕꯤꯟ, ꯌꯥꯝ ꯅꯨꯡꯁꯤꯅꯒ ꯀꯧꯔꯛꯏꯀꯣ, ꯊꯃꯣꯏꯁꯦ ꯄꯦꯠꯊꯒꯦ ꯇꯧꯔꯛꯑꯦꯍꯦ." ꯅꯥꯎꯕꯤ, "ꯏꯁ, ꯌꯥꯝ ꯔꯣꯃꯥꯟꯇꯤꯛꯀ ꯑꯣꯏꯔꯛꯀꯅꯨꯀꯣ, ꯍꯩꯅꯗꯦ." ꯒꯣꯕꯤꯟ, "ꯑꯗꯣ ꯍꯩꯅꯅꯕ ꯀꯩꯗꯧ ꯍꯥꯏꯅꯣ?" ꯅꯥꯎꯕꯤꯅ, "ꯋꯥꯊꯤ ꯉꯥꯡꯗꯣꯏ ꯑꯣꯏꯔꯗꯤ ꯊꯝꯃꯒꯦ." ꯒꯣꯕꯤꯟꯅ, "ꯑꯗꯣ ꯊꯣꯡꯒꯥꯜꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ." ꯅꯥꯎꯕꯤ ꯌꯥꯝ ꯉꯛꯅ, "ꯀꯩꯅꯣ?" ꯒꯣꯕꯤꯟ, "ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩ ꯍꯥꯏꯕ, ꯁꯠ ꯁꯠ ꯊꯣꯛꯂꯛꯎ." ꯅꯥꯎꯕꯤ, "ꯅꯪꯗꯤ ꯑꯗ ꯀꯩꯗꯧꯔꯤꯕ? ꯑꯩ ꯉꯝꯃꯣꯏꯀꯣ." "ꯑꯁ ꯀꯣꯟꯅ ꯉꯝꯃꯅꯨ, ꯍꯥꯟꯅ ꯊꯣꯛꯂꯛꯑꯣꯕ." ꯅꯥꯎꯕꯤ, "ꯗꯗꯥ, ꯂꯨꯍꯣꯡꯕꯁꯤ ꯍꯌꯦꯡꯅꯤ, ꯌꯥꯝ ꯉꯥꯏ ꯉꯝꯗ꯭ꯔꯕꯣꯅ?" ꯒꯣꯕꯤꯟ, "ꯊꯣꯛꯂꯛꯑꯣꯍꯦ, ꯆꯕꯦꯡ ꯑꯗꯨꯝ ꯉꯥꯡ ꯂꯩ ꯍꯥꯏꯕ." ꯅꯥꯎꯕꯤ, "ꯑꯩ ꯇꯜꯂꯦꯃꯦ." ꯒꯣꯕꯤꯟ, "ꯑꯣ, ꯊꯣꯛꯂꯛꯑꯔꯣꯏ, ꯐꯩ, ꯑꯩ ꯍꯧꯖꯤꯛ ꯁꯤꯕꯤꯒꯦ ꯌꯦꯡꯉꯣ, ꯑꯗꯨꯒ ꯅꯪ ꯄꯦꯜꯂꯣ ꯍꯥꯏꯁꯤꯅꯤ." ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯅꯥꯎꯕꯤ ꯄꯥꯈꯠꯄ ꯐꯥꯎꯔꯦ꯫ "ꯑꯁ, ꯑꯗꯨ ꯅꯨꯄꯥꯗꯨ ꯃꯤꯍꯨꯟ ꯑꯃ ꯇꯧꯕꯅꯦꯃꯤ, ꯑꯩꯕꯨ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ." ꯅꯥꯎꯕꯤ ꯃꯀꯣꯛꯇꯨ ꯐꯤ ꯑꯃ ꯐꯠ ꯌꯦꯠꯁꯤꯜꯂꯤ, ꯑꯗꯨꯒ ꯐꯣꯟ ꯇꯧꯅ ꯆꯦꯟꯆꯠ ꯆꯠꯂꯤ꯫ "ꯑꯩ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯅꯦ." ꯒꯣꯕꯤꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑꯩꯅ ꯗꯞ ꯇꯧꯔꯒꯕ?" ꯒꯥꯔꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯤꯡꯗ ꯇꯣꯡꯈ꯭ꯔꯦ꯫ ꯅꯥꯎꯕꯤꯁꯨ ꯆꯠꯅ ꯋꯥꯈꯜ ꯈꯜꯂꯤ꯫ "ꯀꯩꯅꯣ ꯃꯥꯅ ꯑꯩ ꯊꯣꯛꯂꯛꯑꯒ ꯇꯧꯗꯣꯏꯁꯤꯕꯣ? ꯃꯈꯨꯠꯀ ꯑꯃꯨꯛ ꯁꯥꯡꯉꯛꯇꯅ, ꯍꯣꯏꯗ, ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯤꯕꯨ." ꯅꯥꯎꯕꯤꯁꯨ ꯒꯣꯕꯤꯟꯒꯤ ꯒꯥꯔꯤ ꯈꯥꯝꯐꯝ ꯃꯅꯥꯛꯇ ꯌꯧꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯒꯣꯕꯤꯟꯅ ꯃꯅꯤꯡꯒꯤ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯗꯣꯔꯛꯏ, ꯃꯀꯣꯛ ꯊꯤꯟꯗꯣꯛꯇꯨꯅ, "ꯁꯤꯗ ꯂꯥꯛꯑꯣ." ꯅꯥꯎꯕꯤꯁꯨ ꯂꯥꯛꯇꯨꯅ ꯇꯞꯅ ꯀꯥꯈꯠꯂꯤ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯐꯝꯃꯤ꯫ ꯒꯣꯕꯤꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯞꯅ ꯅꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯥꯎꯕꯤꯕꯨ ꯂꯦꯡꯖꯨꯝꯗ ꯍꯥꯏꯐꯦꯠ ꯀꯣꯜꯂꯛꯏ꯫ ꯅꯥꯎꯕꯤ ꯍꯩꯅꯗꯕꯒꯤ ꯃꯁꯥꯗꯨ ꯈꯤꯇꯪꯗꯤ ꯂꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯒꯣꯕꯤꯟ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ, "ꯁꯤ ꯀꯛꯊꯣꯛꯂꯛꯄꯁꯤꯗ ꯌꯥꯝ ꯉꯥꯡꯅꯔꯤꯁꯦ ꯀꯩꯒꯤꯅꯣ?" ꯅꯥꯎꯕꯤ, "ꯄꯥꯈꯠꯄꯒꯤ." ꯒꯣꯕꯤꯟ, ꯀꯩꯒꯤ ꯄꯥꯈꯠꯂꯤꯕ?" ꯅꯥꯎꯕꯤꯅ, "ꯗꯗꯥꯗꯤ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦ, ꯌꯥꯝꯅꯁꯨ ꯉꯥꯏ ꯉꯝꯗꯦ." ꯒꯣꯕꯤꯟꯅ, "ꯌꯥꯝ ꯂꯤꯛꯄ꯭ꯔꯣ?" ꯅꯥꯎꯕꯤ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯒꯣꯕꯤꯟꯅ, "ꯑꯁ, ꯑꯗꯨꯃꯥꯏ ꯌꯦꯡꯂꯛꯀꯅꯨ, ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕ." ꯒꯣꯕꯤꯟ ꯅꯥꯎꯕꯤꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯅꯥꯎꯕꯤꯒꯤ ꯃꯆꯤꯟ ꯃꯌꯥꯗ ꯇꯞ ꯅꯞꯁꯤꯜꯂꯛꯏ꯫ "ꯑꯩꯁꯦ ꯌꯥꯝ ꯆꯣꯞꯄ꯭ꯔꯣ?" ꯅꯥꯎꯕꯤ ꯈꯨꯝꯗꯦ, ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯒꯣꯕꯤꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯥꯎꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯈꯠꯇꯨꯅ ꯄꯣꯀꯦꯠꯇꯒꯤ ꯈꯨꯗꯣꯞ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯁꯤꯕꯤꯔꯛꯏ꯫ "ꯁꯤꯁꯦ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯄꯅꯤ, ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯕꯥꯞꯇꯤ ꯌꯧꯕꯤꯗ ꯁꯥꯒꯠꯈ꯭ꯔꯦ." ꯅꯥꯎꯕꯤ ꯇꯞꯅ ꯅꯣꯟꯊꯔꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯊꯟꯇ ꯏꯀꯥꯏꯔꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯍꯌꯦꯡ ꯅꯅꯥꯛꯇ ꯂꯥꯛꯇꯣꯔꯁꯤꯕꯨ, ꯁꯤꯒꯤ ꯑꯃꯨꯛ ꯂꯥꯛꯏꯁꯤꯕꯨ?"
ꯒꯣꯕꯤꯟ ꯅꯥꯎꯕꯤꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯀꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯤꯅ ꯑꯩꯅ ꯅꯐꯝꯗ ꯂꯩꯁꯥꯔꯤꯉꯩꯒꯤ ꯄꯤꯕ ꯑꯔꯣꯏꯕ ꯈꯨꯗꯣꯜꯄꯣꯠꯅꯤ, ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ꯫ ꯍꯌꯦꯡ ꯌꯧꯈ꯭ꯔꯒꯗꯤ ꯅꯪ ꯃꯧ ꯑꯣꯏꯔꯅꯤ, ꯑꯗꯨꯅ ꯉꯁꯤ ꯄꯤꯗꯕ ꯌꯥꯗꯕ"꯫ ꯅꯥꯎꯕꯤ ꯒꯣꯕꯤꯟꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯒꯣꯕꯤꯟ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯄꯥꯈꯠꯀꯅꯨ, ꯑꯩꯁꯦ ꯌꯥꯝ ꯑꯣꯛꯇꯕ ꯅꯨꯄꯥꯗꯤ ꯅꯠꯇꯤꯌꯦ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯐꯥꯎ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯄꯤꯔꯣꯏꯌꯦ ꯅꯨꯡꯁꯤꯕꯤ"꯫ ꯅꯥꯎꯕꯤꯅ, "ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯗꯣ"꯫ ꯒꯣꯕꯤꯟꯅ, "ꯐꯔꯦ ꯆꯪꯉꯣ, ꯊꯦꯡꯉꯅꯤ꯫ ꯃꯤꯅ ꯎꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯄꯥꯈꯪ ꯁꯦꯡꯗ꯭ꯔꯦ ꯍꯥꯏꯕꯤꯔꯅꯤ, ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯉꯤꯕ ꯑꯩꯉꯣꯟꯗ"꯫ ꯅꯥꯎꯕꯤ ꯒꯣꯕꯤꯟꯒꯤ ꯋꯥꯗꯨꯗ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯏ꯫ ꯒꯣꯕꯤꯟꯅ, "ꯆꯪꯉꯣ ꯍꯥꯏꯕꯅꯦ, ꯉꯁꯤ ꯉꯟꯇꯥꯅ ꯇꯨꯝꯃꯣ, ꯍꯌꯦꯡꯗꯤ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯍꯜꯂꯔꯣꯏ"꯫ ꯅꯥꯎꯕꯤ ꯏꯄꯪ ꯄꯪꯅ ꯁꯠ ꯍꯥꯏꯔꯛꯏ, "ꯑꯦ, ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ"꯫ ꯒꯣꯕꯤꯟ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯦ ꯑꯍꯤꯡ ꯇꯨꯝꯅꯗꯕꯅꯦ ꯑꯄꯪ, ꯃꯔꯝꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ, ꯏꯀꯥꯏꯖꯩ"꯫ ꯅꯥꯎꯕꯤ ꯒꯣꯕꯤꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯒꯣꯕꯤꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯐꯦꯠ ꯅꯥꯎꯕꯤꯕꯨ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫